Bismillahirrahmanirrahim. Ngasi aikoina khanggadawriba amal asidi wahai mari khak oiba aduga lumbadana yamna lumba amal amagi matangdani nungsijarba hajrat singh Rasulullah sallallahu alaihi wasallam na aikoida masing thingamdraba dua darud kaya yamna laina solaga sawab mayamama phangadaba adugumba amal kaya takpiramlabani riba amal sing adugi manung dagi ngasi ekoina khanggadoriba asisu wahaina mari khakta oiba aduga lumbana yamna lumba amal amagi matang dani mafam sida lumba haina palakliba ase masida ekoina khangjin gadabadi Allah tabaraka wa ta'ala gi mamangda hayeng kayamat ki numitta ekoigi amal sing asi masing thiraga natragana yambi tanaba aduda oina oloi aikoigi amal khudingmak asi wazan tawgani haibadi kg falada onbado adumaina aikoigi amal sing asi onganeba aduna kana gumbana amal mayamam purae aduga magi amal duda lumbagi saruk yaudaba targadi adu kana roeba adu kana gumbana amal khara khakta purae aduga lumbagi sarukna mayamam lumba targadi aduna hena kana ganeba aduna ni mafam sida wazandana lumbadana yamna lumba aduduga sonbadana yamna laiba haina palaisi asumai tawdana hadis singda amal mayamam gi matangda lai lumbadana yamna lumba sonbadana yamna laiba haiba se amal kaya gi matangda lai sina takpadi aikhoi gina jo bi tawgadoriba tawriba amal sing ase Allah gi mamangda hayeng sing thiraga oloi masing thiroi madugi amal dugi arumbadu ingane ba kayam lumbano haiba adu do aikoina ngasi khanggadoriba amal asisu yamna lumba sonbadana yamna laiba amal adu duni Allah gi rasul sallallahu alaihi wasallam gi hadis tagini aikoina khanggadoriba asi do aikoigi amal sing asida lumba yangba khanggadorisi kana gumba mina subhanallah haire atopa mi amna su subhanallah haire animak asi subhanallah di hairieba adu tawbatabu animak asigi thamoi sengbada amadi makhoina dilgi thamoi gi yam lumna hairakpa yang na hairakpa aduda magi amal dugi makhan haibadi lumbagi saruk tu khet narakado kana gumbana adum chumna leirambadagi magi machindai do khare subhanallah haina adu kana gumbana thamoi sengna subhanallah haina magi thamoi manungdagi thogakpa wahi adu ani du kaidong da manaroiba adumai tawdana miyoi ani namaz sonminariba namaz sonminarisi aikoigi mamangdadi makhoi animakki namaz masu namaz soli hayeng Allah gi mamangda makhoi ani gi namaz du puthoaga arum ayang olakpa matamda kanagumbagi ne helambagani kanagumbagi ne watamganeba helamgadawrisina adugi namaz dun helamgani jo thamoi sengna pukning changna soliba namaz du adu duna lumbe helamgani thamoi pukning changda bide soliba namaz duna yangamganeba aduna chapmanaba amal dasu arum ayang khaido khaijin nairamgani amal mayamama puraga la asu kana gumbagi yangthong yangba tula gumba oiramgani kana gumba gana amal khara khak pura amgani lunga manaramgani adu lunga tula gasi onaba matamda yambadi tulana mayamama hengani lungda nadi khajiktang oigani adugo lumbadadi lungna mayamama henganeba tula dumuk yamba lunga ma payalakpa taragadi kayam yamna lungani adu tula duna tula kg yamaga lung kg yamga thamlaba matamda tula kg yam dudi mayam yamna uganeba lung kg yam dudi khajiktang lung matungamna kg yam taganeba engba matamda di tula dun hen yamgani lumbada di lung dun heli adu mai tawdana aikoigi amal sengse sigi sidasu hayeng Allah gi mamangda wazan tawrakadormina falada thangatlaga olakadormina aikoigi amal singsi lumhan ma mathau taeba aikoigi amal khudingmak as lumhan ningai gi damakta ahan bada aikoi har jobi aikoina tawriba amal khudingmak ase thamoi sengna amadi maduda phangani hairiba sawab ne ki ado chapchana 100% phangani haibaga loina na tawba ador de aikoigi amal duda lumbagi sarukshi yaurakane baharhal ngasi aikoina khanggadoriba amal asisu Allah gi rasul masamak na haibiramba amadi masamak na amal tawraga hairamba adugumba amalni hadisni Hazrat Juwairiya Ummul Mu'minin radhiyallahu anha dagi riwayat ni madudi noma Allah gi Rasul sallallahu alaihi wasallam masi fajr gi namaz soningai gi damakta mahaki yum dagi thokhirami
Allah gi Rasul sallallahu alaihi wasallam na yumdagi thokiba matamda mahak masamak asi habidi Hazrat Juwairiya radhiyallahu anha si mahak ki yumgi masjid ta phammaga lihawrammi magalaibaisi amal ibadat tawraga lihawramme ado Allah gi Rasul sallallahu alaihi wasallam chash ki namaz gi matamda hanjilaklam chash ki namaz si yumda soningai gi damakta Allah gi Rasul sallallahu alaihi wasallam chash ki matamda chash ki namaz soningai gi damakta halaklammi maduda Allah gi Rasul sallallahu alaihi wasallam nahrammi e Juwairiya nang ngasai aina yumdagi thokiba matamda nangna famhauba adugi dumaina hujik phoba adum famlibra haina hanglammi haibadi Allah gi Rasul na fajr gi namaz soningai gi damakta masjid tai thokpa ganda mana famhaubudu adugi halatta adumak Allah gi Rasul na chash ki matamda hanjilakpada so dum famammeba adudane Allah gi Rasul hangisi nahak ngasai aina thokhibda famhauba adumaina dum hujik su famibra haina hanglammi maduda Hazrat Juwairiya na khumlammi ji ha haibudi hoi mani ai ngasai nahak na thokhibdagina famhaubudun hujik phowa dum famlibani haina khumlammi to Allah gi Rasul sallallahu alaihi wasallam na mahak ngonda haibirami aina ngasai fajr gi matamda yumdagi thokhibado adugi matamduda yumdagi thoklaba matungda aina wahai mari khaktang sonkhi hairiba wahai mari ase masisiga nangna ngasai fajr dagina hujikki charge ki matam phauba sida phamlaga jitra soliba nangna tawriba amal ibadat sing ado aduduga onnaba matamda aina wahai mari sonkhriba adudo adugiduna hena lumgani haina hairammeba Allah gi Rasulna hairiba wahai mari adudi subhanallahi wa bihamdihi adada khalqihi wa ridha nafsihi wa zinata arshihi wa midada kalimatihi hairiba wahai mari asini haina haibirame hairiba wahai mari asi ahum lak songadabani to nungsijarba hazrat singh wahai mari asisi Allah gi Rasul sallallahu alaihi wasallam na Hazrat Juwairiya ummul mu'minin Allah gi Rasul sallallahu alaihi wasallam gi nubini mahangondane ba Allah gi Rasul na hairi basi nangna fajr gi matam dagi laukhraga charge ki matam hairi si ishraq ki matungda numit su yungdringai gi mamangda numit ki maisana kangkhalakpa matam aikhoi Manipur da hairagana pung 9:10 gi matam sa si charge ki matam neba ado Allah gi Rasul na yumdagi thokhriba matam sina fajr gi azan lauraba matungda fajr gi namaz gi damakta thokhiba aduduga Allah gi Rasul na hanjalla isina pung 9:10 adwaida haibadi charge ki matam da yumda hanjallakpaneba adugi matam du fawbasi haibadi asang matam neba fajr gi azan laubadagina fajr namaz sonba aikhoi gi mahalad namaz le bidunatte fajr gi azan laubagam hoidi fajr namaz solimeba do fajr gi matam dagi laukhraga charge ki matam fawbase yamna sangba matam neba sigi matam se Hazrat Juwairiya se yum gi masjid ta haibadi masagi yumda ibadat tawningai gi tongan mafam leiri do yum gi masjid kawi aduda phamlaga mahakna aduk sangba matam si Allah gi ibadat tawra zikr tawra lerbi ay Quran tilawat tawra lerbi ay jo bhi mahakna Allah gi ibadat ta len khrido tugi aduk yam badudagi di hairiba wahai mari si Allah gi Rasulna masjid ta namaz sonbagi damakta thoklaba matungda si aina sonkhi hairiba wahai mari sina nangna ngasigi tawkhriba ibadat sing sidagi hena lumgani haina Allah gi Rasulna haibiramme sidasu Allah gi Rasulna hena yami haibo hai sijin naramdriyaba maramdi ibadat tadi hena yam gadawri si Hazrat Juwairiya na tawriba ibadat tuna hena yam gadawri meba maramdi mahakna tawri sidi fajr matam daina charge ki matam hobo torpo targani mayam maneba aduga Allah gi Rasul na soli sidi sirf wahai mari khaktaneba adu wahai mari se sisina hena lumgani haibuduneba haibirami si duna aikhoi khudingma hairiba amal si tawminasi masigi akaknaba sonbagi matam di mafam sida panbiramde tawbatabu Allah gi Rasul na haibiri sindi aina fajr gi namaz sonba thoklaba matungda aina wahai mari khak sonkhi hairiba asina di mata sigi dua asi sonbagi matam ayub ki matam da fajr namaz sondringai gi mamang do fajr namaz solaba matungda hairiba wahai mari asi ahum laktang sonba aduga atopa matam da su sonbe yai maram di sigi si matam da khas solu haiba hairam da banina
اکھونا نونتھین دا سون گیرا نترا نمدان ویرم دا سون گیرا جب بھی سیگی دعا سی اکھونا سون بمتم دا اہم لگ سولے ادو ایتار گدی انشاءاللہ اکھونا ہائی ریبا اللہ کی رسول نحجیک پھنگنین ہائی ریبا پوسی اکھونا پھنگن بگنے با اللہ تعالیٰ تو یامنا تین با امسون یامنا لائی با دعانی مسی اکھوئی خودنگ مک سن من نشی انشاءاللہ اللہ تعالیٰ نا اکھوئی خودنگ مک کو عمل کی پنگل پی نبی بو ایسنو امسون متون تارک پدسو سگم با کان ربا دعا درود کیا چینل اسیدہ دم تھگت چرکے چانگ نائنا چینل اسیدہ تنگ اگا تاری با خودنگ مک نا سبسکرائب تو دربا سنگشو سبسکرائب تو جن بیو امسون ویڈیو اسیبو سپورٹ تو بیو تاکہ زیادہ سے زیادہ میگون دا یوہن نگائی کی دمکتا اللہ تعالیٰ نا عمل کی پنگل پی نبی بوئی سنو